आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी जिरीबाम जिलागी चिंगदोंग लेकाई मल्टीपर्पज हॉलदा ngasi numit humnigi oiba anganwari workers singi posan bi parai bi haiba thauram ama haukhre zila asigi ICTS project na social welfare bibag ki makhada senba training program asida anganwari workers singda machiyoba chinja ki matang amasung sahi taru ki makhada leba angang singda preschool education gi wafam sing sugaina khangale angang singi sapagadaba masung akoibagi phibamda nungaigadaba mafam sing karamna khangdokani angang amasung mama mapa amadi leminariba miyoy singa angang singbu afaba lambida matau karam lamjingani dibyang angang sing matau karam na loinagani haibana chingba anganwari worker singda akhang ahi singa takpi tambibagi thabak sathagani thaurumasida anganwari worker chama hena saruk yari security force na senapati jilagi ti kulenda achat awok sing check tawbada Imphal lomdagi senapati tamna lakpa miyoy anidagi heroin powder kilogram ani hena fagadle hairi police ki pauna hai Farba miyoy anidu Nongchub Bonglagi Malda Jila dagi amamasung Assamgi Karbi Anglong Jila dagi amani Farba miyoy ani dudagi mobile handset amasung makoyna heroin powder puthok pusin tawada sizinaba motorcycle amasu phaгаtle hairi Lok Sabha Sadasya Dr. Angomsa Bimol Akoijamna ngasi Imphal gi Thangal Bazar da Manipur State Branch ki Indian Red Cross Society hi amasung life jacket sing khusinakre Thormadu Dr. Bimol na hai Red Cross Society asi voluntary organization ni masina malemgi mafam pumnamakta miyamgi tengbang piduna lakli society asi hen afaba chakhotpa oinabagidamak ekoi isa isana voluntarily gi thabak tawba tangai phade mahakna hai Mioi ba na miya mamamda sine ekoi share gumane kunai sigi adagi organ ga leiba kambu sine ekoi gi family gumba kari gumba collection institution leiba mai mathau gang pangthoi ba lai harau bagi institution yum laikai ga la leigi sine sai organ mayam sine organ mayam sine punsal kan de ba samsang kan shaw du mai leiba marakuda red cross na ina important is group am tholo kuma tamda formally kayam pina leiga do no karam group no kana na kai do no haibagi port ki clarity ki voluntarism ki the dedicated tologa leiba organization na thira kuma tamda di red cross ta ne Mitai Maitai Tribe Union Bharat ki awang nongpok Rajya Singh Manipur Assam amadi Tripura da tongan mafam singdagi mitop ayin gi wangmada changsilakpa khundariba asina yelomi singda achobu chaitheng ama pire hairi asiguma tanja asida ekoi pumnamakna kanglu phurup naidana amat oina ayin gi wangmada changsilagliba mitop sing asi takthokba honasi kunmathoi shuba students Martyrs Dam Din numit ngasi tongan mafam singda pangthokli Manipur dagi afaspa lautho haiba dabi tawduna pebam sitaranjan na numit asida masa matomda sizaki numit asiga mari lenana Manipuri Students Federation MSF na sinduna wa ngangdaba khongsat amasu satki Leibak sin betung ngasi Janmashtami gi thawram pangthokli tongan mafam singda leiba mandir singda miyoi kayana lai khurumba laknari numit asiga mari lenana thawram kaya su pangthoknari Manipur dasu Sri Sri Govindaji Mandir Skon gi Mani Mandir na chingba tongan na mandir singda Janmashtami gi thawram pangthokli Pradhan Mantri Narendra Modi na lupa koti lising 13 rom changna saba maruiba National Highway Project ani hayeng nai Delhi da sangaragani project ani asida Delhi section gi Dwarka Expressway amasung Urban Extension Road 2 yauri Pradhan Mantri Office ki Sirol mana hai sarkar gi chakot thawrang gi project singi manung da project asi paikhatuna leibak asi gi konung hena chakot pa lambi rom da pusina ba thawrang paikhatpani thawrang asina sathok sathing gi pamba hena kudong chahalagani amadi matam changbagi sangsu hantahalagani Thawrmasiga mari lainana Pradhan Mantri na hayeng wangangani Pradhan Mantri Narendra Modi na leibak asigi miyamda parsi anoba sahi hobagan numika mari lainana yafa pausel pirakli social media da thagatpa warwala mada sari Modi na hai leibak asina parsi singi anoba chahi na lakpada nungaiba yaifaba amasung saukthokchaba poi pagna hai anoba chahi asina leibak asida nungai yaifaba haraukta yamba masung nada yektabalamda mama oirashanu Jammu Kashmir gi Kiswar jila gi Chisoti kula chingning khai bi thokdoka mari lenana Bharat Lanmi NDRF SDRF amasung maphamadu gi administration gi tengbang ga loinana mi kanba amasung tengbang phiba gi thabak leptana chathari pauloi jare